China amasung Solomon Islandgagi marakta defense pact ama sign tawkre US amasung Australia matung marang hawkre World Affairs amasung Geopolitics ki oiba anauba video update amada amukka hanna taram nokjari Australia US amasung UK gi marakta Akas military alliance form hek tawkibidagi ngasi fawbada China na hairiba sigi mayokta leptuna talakibani ikui kudringaida thadorakiba statement amakaktasu karigumba Akas deal asigi matung inna US na Australia da nuclear submarine pirakpa taragadi ngasi Ukraine da oiriba fibam asi Asia gi hairiba mafamsing asidasu oigeni haiduna China na yamna phone warning tobusu laikrabani Akas military alliance form tawkraba matungda hawjik China gi side gi reaction uba fangba hawrakle China amasung Solomon Island hairiba country ani sigi marakta defense pact ama sign tawkre hairiba khongthang asina maram oiduna Australia da aduki matik yamna chaun effect tawgadauri Solomon Island hairiba country asi Australia ga naknaba southwestern thangba Pacific Ocean gi jaga asida leiba country amakhakni hairiba mafam asi US amasung Australia gi relationship asida aduki matik maru oiba mafam amakhakni sign tawkriba defense pact asigi matung ina karigumba Solomon Island asida karigumba threat ama natragana crisis ama lakpa matamda China gi military asi mafam asida changlakpa yabagi khudongchaba adu leire Solomon Island hairiba country asigi atopa island macha aduki matik yamna lei maram asina hairiba deal asigi makhada atuba matamda China na makhoi military base ama hairiba island sing asigi manungda amada sarakpa yabagi oithokpa adu leire Masini Solomon Island na leiriba jaga asi masi Australia gi damakta kyamu yamna maru oiba mafam no haibado adomna damak ubiramnagani maram asina karigumba tungda lakadoriba matam asida China amasung Australia gi marakta crisis thorakpa taragadi USA na Australia gi supporta tharakadoriba troopsing adu hairiba island sing asi sijinnaduna cover tawduna thamba yabagi chance adu China da leire Karigumba island asida China gi military base sing sajilakpa taragadi Australia asi isolate tawduna questionduna thamba kaktana tana hawjik China na Taiwan da tawriba sigumna matam khudingmakta makoina pamba matamda Australia bu threaten tawruknabagi chance adusu leiri aduga hairiba strategy asi Japan na Second World War gi matamda su hana sizinnakrabani Solomon Island amasung adugi anakpada leiriba island sing asi Japan na capture tawraba matungda US amasung Australia gi leiriba mari adu thadattuna Australia asi mapung fana isolate tawduna makoina lepa leitana adumak attack tawkibani hawjik Australia na Solomon Island da makoiga China ga tawriba defense deal adu amuk handoknabagi damakta yamna kana phongdokli masida yamna interesting oiba wapam amatang yengbinasi madudi Australia amasung masigi akoiba tariba island gi oiba country sing asiga makoi masem yanaduna atopa country sing asina hairiba jaga sing asida military base na chingba sahandanabagi damakta makoi masem pulap yanakhibani adubu hairiba asida maru oiba role lauriba Australia asina hawjik Akas military alliance join tawraba matungda USA da military base provide tawnabagi damakta honari asigumlaba Australia gi double standard oiba mong asinasu Solomon Island na masigumlaba kongtangsing asi lakhalakliba asidasu yamna chawba role ama lauri atopa wafam amana China gi influence asi hairiba mafam asida lakpa taragidi leiriba mafam asida stability leiraroi crisis kaya ama thorakani haiduna Australia amasung US ki side gi phongdoklibani haibadi China gi military expansion asi fattaba thabak amani haiduna masida yaningdaba phongdoklibani aduga nakal amaromdana hawjik Ukraine da lan thokliba asi US amasung western country singi oiba military expansion adu Russia gi mathakta threat ama oina ubadagi Russia na hairiba khongtang asi lokhalaklibani leiriba fibam asi masini masida adom adom gi kari mo leibibage